ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯀꯨꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯏꯃꯥꯗ ꯍꯥꯏꯖꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯅꯤ. ꯑꯗꯣ ꯍꯥꯏꯖꯟꯅꯕꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯀꯣꯂꯦꯖ ꯇꯝꯃꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯨꯗꯦꯟ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯍꯥꯏꯖꯟꯒꯟꯕ ꯋꯥꯍꯩ ꯑꯃ ꯏꯃꯥꯗ ꯍꯥꯏꯖꯜꯂꯒ ꯅꯝꯕ ꯚꯤꯗꯤꯑꯣꯅꯤ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯣ. ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯔꯝꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ. ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯁꯨ ꯍꯦꯟꯖꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯑꯍꯦꯟꯕ ꯀꯩꯀꯩ ꯌꯥꯎꯗꯕ꯭ꯔꯅꯗꯤ ꯈꯜꯂꯦ. ꯑꯗꯣ ꯑꯣꯏꯗꯕꯁꯤ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯨꯕꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯄꯤꯛ ꯑꯞ ꯇꯧꯕꯅꯦ. ꯐꯣꯔꯝ ꯐꯤꯜ ꯑꯞꯁꯤꯗ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯦ. ꯑꯗꯣ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯒꯤ ꯃꯔꯝꯗꯨꯅ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ. Halo. Ma, Ma, Halo. Mo, Halo. cái ly kìa. Halo. Ayun ka. Ồ, cái đâu kìa. Ngayon eh. Wari sana ya bro. Yayay ro. Ồ, ấy nè. Ah. Form fill up tàu cái tông nè. Ah. Lupa lising mga changiye. Mga kangiya. Kaya kanto bino. Numin mga ni mule ri tàu ya ni ma. Ano nga ni mo lera. Oh. Wala doon na pa sa atin pa lobo ko. Abi diba kada tawdaya ti tawdam ni kayo. Hoi, mamangde form fill up tàu gitu khangau bro ma. Ha. Mamangde form fill up tàu gitu khangau bro ba. Mo milet pa bakaw bula ba. Hoi, Right da. college ki. Kulit dia. Hangok dia. Khangau dia. Kalau nggak tahu bisa tuh mikirnya. Mamangi. Mama kita. Oh kalau Adu lupa kya changi. dia punya pesa dulu kan apa ni dia kan anak. Ini dia wah tinggi sini kan akau ni dia. Adu ni ima, ai nau jino le lupa lising mga piro haidra. Form fill up kine na. Adu ai na sum phagi tausan bane. Ada tinggi bro. Piro ye ai na nonda sum haijan bane ima, mi mayam ama ne. Sumaina mama mapa da haijan lineba form fill up tauge paisa piyu tuition tauge paisa piyo na harga ne. Tawdaba mayam lei ni ma. Ado ai di tawbra. Tawdi nang di tawdi nang da di tawdi dula bu. Kana apa sabda na mai pai ni ui da panganga ka ne. Ako tawdi la mai ka si na mama pa da. Ui da panganga ka minamaga. Harap ko puro at moro tawo ko di magtamay pa ui pa pangara. Hoi. Ising mga tangalu tarat tangalu pam tangalu ay sitangi ay tang sa sisya na ni harang mo sila to mo to. Mai pa ka ni so na ditan ni. Hoi, ado ima. Mi mayam ama sumaina tuition tauge adagi form fill up tauge hajallaga form fill up tawbagi paisa je khoi lupa lising amaga sam yankhai khatani ba khoi DM college ke arts ke aduga practical jawbagi di paisa khara hele ba ko adu nataba mi mayam amadi lupa lising ani ni hajallaga ahum ni hajallaga tawba mayam am lei ne ba ima adu adu yauri ne ima akhoi gi college ta jo akhoi manaba mayam marak ta su ne yauri ne ba adugum je Pagkana lising ani kapyang ba may hindi mga atan ba. Hoi. Adu pa tanga yung bisa lising ng tanga niya na tanga na magatong mo do ba lising ne ko to ko pangapan na ba. Yaw. Adu yaw do kai gino khangbra ma. Adu kari gino khangbra ba. Adu bro, kapag ka pangapan na panakan
ꯃꯌꯨꯝꯗ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯐꯔꯛ ꯇꯥꯕ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗ ꯍꯥꯏꯍꯧꯕ ꯍꯣꯏ ꯑꯗꯨ ꯅꯠꯇꯕꯅꯦ ꯏꯃꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥ ꯃꯄꯥꯅꯅꯦ ꯏꯃꯥ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯦꯟꯅꯁꯨ ꯊꯥꯕꯤꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒꯨꯝꯕꯅꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯉꯥꯎꯁꯟꯅꯕ ꯌꯥꯏ ꯐꯤꯔꯣꯜ ꯂꯩꯅꯤꯡꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯣꯏ ꯇꯧꯅꯤꯡꯕ ꯇꯧꯖꯖꯅꯣꯕꯀꯣ ꯏꯃꯥ ꯑꯗꯣ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯍꯥꯏꯁꯦ ꯃꯥꯅꯦ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯕꯤꯔꯗꯤ ꯐꯩꯗꯅ ꯑꯗꯣ ꯐꯠꯄꯨꯗꯤ ꯐꯠꯇꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯟꯕꯗꯣ ꯐꯖꯅ ꯍꯥꯏꯔꯒ ꯂꯧꯕꯅꯕꯨꯗꯤ ꯐꯩ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯣꯏ ꯑꯗꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯑꯔꯩꯕ ꯃꯤꯗꯗꯤ ꯈꯜꯂꯒ ꯊꯥꯏ ꯂꯩꯇꯕ ꯃꯤꯗꯗꯤ ꯃꯤꯉꯣꯟꯗ ꯄꯨꯔꯒ ꯍꯜꯂꯒ ꯊꯥꯕꯅꯤꯅꯕꯀꯣ ꯃꯃꯥ ꯃꯄꯥꯅ ꯃꯤꯉꯣꯟꯗ ꯁꯦꯟꯗꯣꯏ ꯍꯨꯜꯂꯦ ꯑꯗꯒꯤ ꯃꯤꯒꯤ ꯄꯨꯕꯗ ꯆꯤꯡꯕ ꯌꯥꯗꯕꯅ ꯃꯊꯪ ꯄꯨꯔ ꯆꯤꯡꯉꯦ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯏꯁꯣꯔꯅ ꯎꯕꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯂꯧꯕ ꯄꯣꯠꯇꯣ ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯗꯕ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯨ ꯐꯖꯅ ꯆꯠꯂꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯊꯕꯛ ꯇꯧꯒꯅꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ 5ꯃꯨꯛ ꯆꯪꯉꯣ 10ꯃꯨꯛ ꯆꯪꯉꯣ ꯁꯤ ꯆꯪꯗꯣꯏ ꯍꯥꯏꯔꯒ ꯅꯤꯌꯣꯝ ꯆꯨꯝꯕ ꯑꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯄꯩꯁꯥ ꯇꯥꯜꯂꯦꯗꯅ ꯑꯗꯣ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯇꯥꯟꯅꯔꯛꯀꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯆꯥꯟꯁꯇꯣ ꯃꯣꯏꯗ ꯃꯥꯡꯖꯩꯑꯕ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯏꯃꯥꯗ ꯍꯥꯏꯔꯛꯏꯅꯦ ꯏꯃꯥꯗ ꯏꯃꯥ ꯑꯩꯅ ꯑꯗꯨꯝ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯧꯊꯣꯛꯑꯁꯨ ꯏꯃꯥꯅ ꯈꯪꯉꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯦꯡꯇꯣꯛꯏꯅꯤꯗ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯏꯃꯥ ꯑꯩꯗꯤ ꯅꯠꯇꯦꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉ ꯂꯧꯊꯣꯛꯄ ꯃꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯋꯥꯅ ꯃꯁꯥꯏ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯅꯪ ꯄꯨꯔꯒ ꯍꯜꯂꯒ ꯊꯥꯔꯦ ꯃꯆꯥꯗꯨꯅ ꯐꯅ ꯉꯥꯎꯁꯟꯅꯔꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯁꯣꯝꯗ ꯁꯦꯟꯗꯣꯏ ꯊꯤꯔꯦ ꯃꯤꯒꯤ ꯊꯤꯡꯕ ꯌꯥꯗꯕꯅꯦ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯊꯤꯅ ꯉꯥꯡꯉꯦ ꯃꯆꯥ ꯁꯦꯝꯕꯗ ꯃꯤ ꯃꯔꯟ ꯄꯨꯔꯒ ꯊꯤꯡꯉꯦ ꯐꯪꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯉꯝꯗꯗꯤ ꯄꯣꯛꯄꯒꯥꯗ ꯊꯝꯍꯜꯂꯤ ꯀꯩꯗꯧ ꯇꯝꯍꯜꯂꯤꯅꯣ ꯍꯥꯏꯕ ꯈꯣꯟꯗꯥꯗꯨ ꯃꯃꯥ ꯃꯄꯥꯗ ꯊꯥꯔꯦ ꯍꯣꯏ ꯑꯗꯨꯅ ꯋꯥꯅ ꯋꯥꯅ ꯇꯧꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯆꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯅꯥꯀꯟꯗ ꯃꯣꯏ ꯈꯣꯠꯇ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯊꯣꯛ ꯂꯣꯏꯔꯦꯅ ꯇꯧꯕ ꯃꯤꯁꯨ ꯚꯥꯔꯤ ꯌꯥꯎꯔꯤꯅꯦꯕ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯃꯁꯤꯐꯥꯎꯗꯗꯤ ꯍꯌꯦꯡ ꯇꯨꯡꯗꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯅꯪ ꯗꯗꯥꯒ ꯅꯪꯒꯗꯗꯤ ꯑꯗꯨꯐꯥꯎꯗ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯁꯦꯟ ꯊꯥꯔꯛꯑꯣ ꯍꯥꯏꯔꯁꯨ ꯑꯗꯩ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯆꯨꯔꯁꯨ ꯍꯥꯜꯂꯁꯨ ꯃꯩꯒꯤ ꯅꯪꯅꯕ ꯍꯣꯏ ꯅꯣꯡ ꯅꯤꯅꯤ ꯆꯣꯟꯊꯕꯅꯤ ꯑꯗꯨ ꯉꯝꯅꯕ ꯊꯥꯔꯛꯄ ꯍꯣꯠꯅꯗ꯭ꯔꯣ ꯍꯣꯠꯅꯩ ꯏꯃꯥ ꯍꯣꯠꯅꯩ ꯑꯣ ꯑꯗꯨꯅꯤ ꯉꯝꯕꯗꯤ ꯑꯣꯏꯗꯤ ꯅꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯩꯈꯣꯏꯁꯨ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯣ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯧ ꯍꯣꯏ ꯅꯪꯒꯤ ꯀꯩꯅꯣ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯀꯌꯥꯅꯣ 5,000 ꯍꯥꯏꯖꯟꯕꯩ ꯅꯪꯒꯤ ꯀꯌꯥꯅꯣꯕ 1,000 ꯑꯩ ꯇꯧꯕꯤꯔꯒꯦ ꯇꯧꯈ꯭ꯔꯦ ꯑꯁꯤꯗꯤ ꯀꯣꯟꯅ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯏꯃꯥ ꯑꯩ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯦ ꯀꯨꯏꯔꯦ ꯑꯩ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯣ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯅ ꯁꯨꯝ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯅ ꯌꯦꯡꯉꯛꯏꯅꯤꯗ ꯏꯃꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗꯣ ꯑꯩꯅ ꯏꯃꯥꯗ ꯇꯥꯛꯄꯩ ꯋꯥꯅꯤꯗ ꯍꯣꯏ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯔꯦ ꯇꯥꯟꯐꯝ ꯊꯣꯛꯄ ꯇꯥꯜꯂꯦ ꯑꯗꯨ ꯅꯣꯏꯅ ꯄꯩꯁా ꯊꯥꯔꯛꯎ ꯍꯥꯏꯕꯒꯤꯗꯤ ꯉꯝꯅꯃꯛ ꯊꯥꯔꯛꯑꯦꯕꯀꯣ ꯉꯝꯅꯃꯛ ꯄꯥꯔ ꯍꯥꯏꯕ ꯍꯣꯠꯅꯔꯦ ꯑꯗꯣ ꯅꯣꯏꯒꯤ ꯁꯤ ꯆꯪꯉꯤ ꯁꯤ ꯆꯪ ꯍꯥꯏꯕꯗꯨꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯍꯣꯠꯅꯩꯑꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯇꯥꯡ ꯁꯤꯗ ꯁꯤ ꯇꯧꯏ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏꯒꯤ ꯍꯥꯏꯔ ꯊꯥꯅꯕ ꯍꯣꯠꯅꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯁꯨꯝ ꯑꯔꯥꯟꯕ ꯀꯩ ꯁꯨꯝ ꯍꯥꯏꯔꯛꯑꯣꯏꯗ ꯁꯨꯝ ꯌꯦꯡꯉꯤꯅꯦ ꯍꯣꯏ ꯑꯔꯥꯟꯕꯗꯁꯨ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯅꯕ ꯊꯕꯛ ꯇꯧꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯣ ꯏꯃꯥ ꯑꯉꯥꯡꯈꯩꯗꯤ ꯃꯆꯥꯈꯩꯗꯤ ꯀꯅꯥ ꯀꯌꯥ ꯇꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯗꯨ ꯀꯌా ꯇꯝꯃꯦ ꯑꯇꯣꯝꯕꯗꯨꯗꯤ ꯑꯩꯅ ꯑꯇꯣꯝꯕꯗꯨ ꯃꯥꯁꯨ ꯃꯦꯇ꯭ꯔꯤꯛ ꯅꯠꯇꯦ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯇꯝꯃꯤꯗꯣꯅ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯅꯆꯥꯈꯩ ꯑꯁꯨꯛ ꯌꯥꯝ ꯐꯕꯗꯨꯕꯨ ꯅꯆꯥꯅ ꯈꯜꯂꯒ ꯂꯥꯛꯄꯐꯥꯎꯃꯛꯇ ꯈꯪꯗꯕ ꯅꯪ ꯏꯁꯣꯝ ꯇꯝꯅ ꯂꯩꯗꯀꯣ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯗꯨꯕꯨ ꯀꯅꯥꯁꯨ ꯁꯨꯔꯤ ꯁꯥꯔꯒ ꯈꯪꯗꯕ ꯑꯩꯅ ꯑꯉꯥꯡꯈꯩꯅꯗꯤ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯂꯩꯕ ꯃꯤꯗꯤ ꯈꯪꯉꯤ ꯑꯩꯅꯗꯤ ꯅꯣꯏ ꯀꯅꯥꯁꯨ ꯁꯤꯉꯩꯒꯤ ꯃꯁꯤꯡ ꯈꯪꯗꯦ ꯑꯅ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯍꯣꯠꯅꯔꯤꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯗꯕ ꯅꯪꯅ ꯅꯆꯥꯈꯩꯗꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯅꯆꯥꯈꯩꯗ ꯐꯕ ꯉꯥꯛꯇ ꯄꯨꯔꯤ ꯄꯨꯒꯦꯅ ꯁꯨꯅ ꯆꯠꯅ ꯍꯣꯠꯅꯩꯗꯨꯕꯨꯅꯅꯦ ꯍꯣꯏ
ꯃꯤꯅ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯅꯣꯏꯗꯤ ꯊꯥꯒꯠꯂꯦ ꯑꯩꯁꯨ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯁꯨꯃꯥꯏꯅ ꯕꯤ ꯑꯦ ꯇꯝꯃꯦ ꯍꯥꯏꯌꯣ ꯕꯤ ꯑꯦ ꯑꯔꯣꯏꯕ ꯇꯝꯃꯦꯅ ꯍꯥꯏꯌꯣ ꯕꯤ ꯑꯦ ꯑꯔꯣꯏꯕ ꯇꯝꯗꯣꯔꯦ ꯃꯊꯪꯗꯒꯤ ꯅꯪꯗꯤ ꯑꯔꯣꯏꯕ ꯇꯝꯃꯤꯔꯣ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯊꯥꯗꯒꯤꯅꯦ ꯃꯊꯪ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯗꯤ ꯕꯤ ꯑꯦ ꯑꯔꯣꯏꯕ ꯇꯝꯃꯅꯤ ꯑꯣ ꯍꯧꯖꯤꯛꯅ ꯑꯅꯤꯁꯨꯕ ꯍꯧꯖꯤꯛꯅ ꯑꯅꯤꯁꯨꯕꯒꯤ ꯑꯦꯛꯖꯥꯝ ꯑꯔꯣꯏꯕ ꯄꯤꯗꯣꯏꯕ ꯑꯣ ꯑꯦꯛꯖꯥꯝꯗꯤ ꯐꯝꯃꯔ ꯊꯥꯔꯔꯣ ꯊꯥꯗ꯭ꯔꯤꯌꯦ ꯇꯥꯡ 4ꯗꯒꯤ ꯊꯥꯗꯣꯏꯅꯦ ꯑꯣ ꯑꯗꯨ ꯊꯥꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ ꯉꯁꯤ ꯇꯥꯡ 25 ꯑꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯊꯥꯗ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯣ ꯐꯔꯦ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯐꯖꯅ ꯂꯩꯔꯣ ꯏꯃꯥ ꯍꯣꯏ ꯊꯝꯃꯒꯦ ꯏꯃꯥ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯏ ꯃꯔꯝꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯃꯥ ꯏꯄꯥ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯈꯪꯗꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯒ ꯇ꯭ꯌꯨꯁꯟ ꯇꯧꯒꯦ ꯇꯧꯗꯕꯤꯗ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯦꯟꯇ ꯂꯩꯔꯅꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯇꯧꯒꯦ ꯑꯗꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯄꯩꯁꯥ ꯍꯦꯟꯅ ꯍꯥꯏꯖꯟꯕ ꯑꯗꯒꯤ ꯕꯦꯛ ꯆꯥꯕꯗꯣ ꯍꯥꯏꯗꯣꯛꯇꯕꯤꯗ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯄꯩꯁꯥꯗꯨꯅ ꯍꯦꯟꯅ ꯍꯥꯏꯖꯜꯂꯒ ꯕꯦꯛꯀꯤ ꯐꯨꯒꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏꯅ ꯈꯣꯔꯁꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥꯁꯦ ꯍꯥꯏꯕ ꯉꯝꯗꯕꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯩꯁꯥ ꯍꯥꯏꯖꯜꯂꯒ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕ ꯐꯣꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯡꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯐꯖꯅ ꯌꯥꯔꯤꯈꯩꯗꯤ ꯐꯖꯅ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯑꯩꯅ ꯊꯥꯔꯤꯁꯤꯅ ꯀꯣꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯤꯁꯤꯅ ꯃꯥꯒꯤ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯃꯥꯒꯤ ꯇꯧꯅꯤꯡꯕꯗꯣ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯗꯨꯅ ꯀꯔꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤꯁꯦ ꯃꯄꯥ ꯃꯃꯥꯅꯁꯨ ꯍꯪꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯊꯣꯛꯏꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯍꯣꯏ ꯐꯠꯇꯕ ꯅꯤꯁꯥ ꯀꯩꯀꯩ ꯆꯥꯔꯛꯄꯗꯒꯤ ꯍꯥꯏꯖꯟ ꯈꯣꯠꯆꯟꯕꯁꯨ ꯌꯥꯎꯋꯦ ꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯃꯟꯕꯗꯒꯤ ꯃꯆꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥꯁꯦ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯇ ꯊꯪꯖꯜꯂꯒ ꯂꯥꯏꯔꯤꯛꯀꯤꯅꯦ ꯍꯥꯏꯔꯗꯤ ꯄꯤꯔꯒꯦꯅ ꯇꯧꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯤꯅꯦꯅ ꯍꯥꯏꯔꯒ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯂꯧꯕꯅꯤ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯇꯧꯔꯤ ꯑꯩꯅ ꯁꯤ ꯍꯥꯏꯖꯜꯂꯒꯅ ꯀꯔꯤ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯖꯜꯂꯒ ꯂꯧꯕꯒ ꯍꯥꯏꯔꯒ ꯂꯧꯕꯒ ꯀꯔꯝꯕꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯁꯤꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯆꯥ ꯑꯝꯇ ꯐꯠꯇꯕꯗꯤ ꯑꯣꯏꯍꯟꯅꯤꯡꯄꯣꯟꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯆꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯁꯜꯂꯒ ꯃꯆꯥ ꯂꯣꯏꯅꯕꯗꯨꯅ ꯁꯤꯒꯨꯝꯕ ꯂꯥꯟꯅ ꯍꯥꯏꯖꯜꯂꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯌꯥꯝ ꯏꯁꯇ꯭रिꯛ ꯑꯣꯏꯁꯟꯕꯁꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯏꯗꯕ ꯉꯥꯡꯉꯝ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯉꯥꯡꯃꯤꯟꯅꯔꯒꯨꯝꯁꯤ ꯑꯩꯗꯤ ꯉꯁꯤꯐꯥꯎꯕꯗꯗꯤ ꯉꯥꯡꯗ꯭ꯔꯤ ꯉꯥꯡꯕꯤꯒꯅꯨ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯣꯏꯗꯕ ꯉꯥꯡꯅꯕꯒꯤ ꯔꯨꯝꯗꯨ ꯊꯝꯕꯤꯗꯅꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯣꯡꯂꯨꯛꯆꯔꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯤꯁꯦ ꯁꯃꯥꯖꯁꯤꯗ ꯈꯤꯇꯪ ꯁꯣꯏꯔꯕ ꯆꯠꯅꯕꯤ ꯑꯃ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯑꯁꯣꯏꯕꯗꯣ ꯑꯩꯅ ꯐꯠꯇꯕ ꯇꯧꯕꯗꯣ ꯆꯨꯝꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯦ ꯑꯩ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯋꯥꯐꯝ ꯂꯩꯖꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ